नाथैख्रबै आसागी चेल हारिबा लाइरिकसे मांजौनना फोंदबनिना अखोई खुत्ता लाक्तबनिना मसीगी मनुंगसिदा जावरिबा वारी मचा मचा सिंग असी करीनो हाइबगी मरमदा थोइदोगना खंजबा ngamखिदे अदुबु अखोईगी लाइरिक मसक ताकपदा थौदांग लौबिख्रिबा इनावइमो मणिकुमार नावरेंचाना यामना फजना लाइरिक असिदा यावरिबा वारी सिंगी मनुंगदा वारीगी मनुंगदा करी मचाक लेगदगे हाइबना चिंगबगी मरमदा कैरेक्टर्स की मतंगदा सागलबीबा मधुगा लौरिबा रोल सिंग प्रोटोगोनिस्ट एंटागोनिस्ट एंड माइनर कैरेक्टर मसीगी एक्सप्लेनेशन से जामना फजना पीबीदुना अखोइना भाब ताजबा ngamkhre प्लॉटिंग मतंगदसु वरई मचा सिंग असि प्लॉट तौरप मतमदा राइजिंग एक्शंस फॉलिंग एक्शंस क्लाइमैक्स एंड रिजोल्यूशन हाइबा मचाक सिंग सेटिंग ने चिंग बसे जामना फजना वारी मचा खुदिंग मक्ता तेन खरबा वार्ड लिसिंग अमदगिना लिसिंग अमगा चतुर्क की मनुंगदा ओइबा वारी मचा सिंगी मनुंगसिदा मसिदा एक्सप्रेशन ओइरिबा वही वता सिंग पॉइंट ऑफ व्यूज इमोशनल थिंग्स सिने सिंग बसे जामना फजना एक्सप्रेस ओइ आई थिंक मसिना थोइदनमकी तोंगदा हौरक्लिबा आंगांग सिंगदा नैनरगा अनौबा मंगाल अमसुंग आशा मयाम अमा हापीगनी हाइबसे आइगी आसानी मरक फटना आइना आइगी इमोनगी ओइबा वाखलोंदा होंदोक चनिंगबा अमतंग आई मदुगी मतुंगदा आई कंक्लूजन ओइजगे असेसिदा अफोंबा हाइना हाइबगी मनुंगसिदा हाइबसिदा असिगी कलमसिदा मणिपुरी साहित्य परिषद लखीपुर मसा नत्रगा लखीपुर डिस्ट्रिक्ट नत्रगा सिरबार मसा हाइना हाइरमलबदिने अमुक हेन पेन के ड्राइस आइना खंजे याव लाइरिक फोंग बाइमसी पैसा चंगी सेरेंग मरेंग इदना लैजबा फोंग ngamdaba adugumba sen thokaba ibubu pamjaba mayam da expose tongingba magi narrative oiba amasung descriptive oiba views singdokningba adugumba writer macha mayam amasu lei adubu makoina mayam ama wan hona jarubasu sen hariba sen asi leitabana maram oira haraga फोंबा मयाम दो उठोक ngamdabagi adugumba apchoba barricade ama leibase mase aina haijaninge ai samaksu Lakhipur district ki member amani do ngasi bhaubada aikoina su encourage tobagi matang sida aikoi ga hairiba Sirbar Masa amasung district Lakhipur district na फाइनेंशियल असिस्टेंट सिंग बसे मसी तौबगी वाफम से अइना लाइक फोंग खरा जावजबा खुदिंग मक्ता जावबसे यूदे चुमरा मॉनिटरी हेल्थ कुंबा फाइनेंशियल असिस्टेंस कुंबा पीबसे नत्रा मसी
ai pihaningi ngasi aikoina kharani sigi manung sida lambi sorok se chatpa yade paisa thatna thatlaga paisa khairaga karigomba thabak ama tawna bagi matam matam dai khoi mayam ama unaba fangi hoi chahi mada amuk lakpada mukhoina tawbada mukhoina tawribado damna lali haibani chingbadi haiba ngamoi aise mado support tawningi aikoigi culture se preserve tawbada adu damna darkar tai adubu aikoina tawribase mase kitan ni hen bal asibo masida aitoi paisa lupana chingbase koros thokpadi akoi pamu bangba leite but karigumba Manipuri Sahitya Parishad Lakhipur Silvan Masa natraga Lakhipur district na asigumba thogdok amagi damakta paisa lupa khara khairakpa matamdadi kanasu ayamda thawai hachang jauna paisa lupa sing do mado afford tongmingoi mase I am very sure aduna Sahitya Parishad ki masa oiba natraga mapung oiba committee singna asumaina kanagumba writer amna asiguma tawba asase sagalpa matamda achoba thawdang lobi gani haibase ai ngasi gi mifam asi gi khudong chaba se lojere haraga Silvan Masa amasung Lakhipur district da ai gi Arnes appeal ai masigi appeal simai thamjari makha ta boina aina sum pajabada aina dum thengna jaruba bada ai saita gi mina chade adu betarbasu matam len boina aina dum pajarubada prithivi da khaidagi henna tenba wari macha makhak phangnagi adugi wari duga hidden characteristic khara emotional khangde punamak magun punamak jauna mayam sidum khangbi mangani ten graba wahi taru khakna war taru khakna saba wareng aduda jawriba plotting khangde setting khangde character khangde point of view khangde punamak machak kudumak jawriba do ai kitang panjage ko mayam chu yam bhajan khangani but madugi manung duga phongdoi base masi angakpa phangna ngasi ai bhab ta jade aidi khangre so ai kitang tiya tawningi for sale baby shoes never own haiba war macha taru khangna saba wareng asina phongdokhiba manungi machak se angakpa phangna angakpa phangba mongda phongdoi masai sida akoi sigesu adugumba writer sing Ernest Hemingway gumba tholowe haibal si leite aduna aikoina makoi sing laiba mako aidi sumaina laiba sing sibo aikoi gi maigei dagi angamba mateng amasung saugatpam thokpa mase koi tangai phadana saugasi amasung tungdala kadabda Rajaibe ma thabak tagi patharabi Kanchan Mala aigi decision ni magi saita gi lei kol bompung phanaba honaba khujing ngakta isona su mai pak naba lambi adu sinbisanu haibagi thawni jeba sima thamjara haraga aigi tenta ko afamasi ai matang sida pathajare मैं आपको न पूछा के चली धन्यवाद।